Government of Nagaland, Office of the Commissioner of Police, Dimapur, Nagaland ki thadorokpa press note ang tang miyam na tentak na thamjagi nga si haibdi tang tarahumdoi thani English ngani ga kunga taruk nga si ayukta Sagroma Public Organization amaso mauba Palace ani ki marak thoning da pamdaba thodokra nga si ayuk thokre hairiba situation se jikti under control da layaloina security ahenba kayamat hajinduna restore da hanjanma ngamli Public the advice story madudi santi oina laina ba mas isa isa gi khuta lo pai dana ba haina advice thokpa sirolama deputy commissioner of police crime PRO Dimapur Nagaland masum PXP duna thadorak pa sirol press release asida pali thaja ningai oiriba paw mana Nagaland gi somoki dimada angami masu Kuki villager ani ki marakta land dispute ki matangda hairiba violence si thoki bne hari Kuki na khara thulaklaga ngarang haibadi February tang taragani thoida wana saba barricade sing ke longwiram bia khurkhul to Imphal West ki connecting oiriba lambi asi block tokre hari hairiba lambi asi lifeline oiriba amakta ngairaba lambi na haina spali ningsingba yabadi haukiba February gi tang mapanda ke Longwiram Village Authority na ningsingba yabade haukiba February gi tang mapanda ke Longwiram Village Authority na phongdokhibada sakhangdaba youth khara baiphai village romdagi lakhiba sakhangdaba kharana village ki yumsing na ama ata amasum thuwaye khai tokhiba laikhrabani hainasu palli Naga sing furup amataga khanagumsi lamdam asida khundariba naga sing furup amataga khanarosi naga sing neutral oina furup Khudong makapun laiminasi naga sing na apun bagi saktam sakanaba masum nungsi sanaba puraknaba leptana lai khurum si haina deputy minister LD khona phungthokri losi dekho bu ma ki pora phamlamdam amu oiriba punana mai gi miyam haraute amna opgi thorna wapum masi phungthokibani thora madru kwa ngangla dun deputy minister losi dekho na hai mau paumai maram amasum tuan malup singi lusing besing amasum miyam gi ma pandi gi makna phiba masi yobu ngambani haina miyam bu thagat pa phungthokhi makna hai miyam na ehak pu thagat piganu Ishwar bu oni thagat piu aikhoina tawbu ngamdaba thabak kya ishona mateng pangbi duna mai pakhalibani tam ahumlak mikhal thengna badi ishwar gi mapani gi sauna mai pakani makna mau paumai maram amasum karong constituency gi miyam su makbu thajaba thambibegi damak tawbimal khangoli ehakna tawninglabasu tawbu ngamdaba thabak kya ladi madugi damak miyam na ngakpi waiki Mang hai singi district singa sida connectivity hengat hananabagi damak helicopter service atuba matamna lehalaga naiki thawra madru wa ngang khipa singna dekho si deputy minister ama oina tungi lambi sana ubang ambalu singba mani magna mahima sing tamban ha singi sako thawrangi lamda tung koina ubang ambalu singba mani hana thaganaki Russia na Ukraine drone missile kapsingkhre Russia na sagol sunumiki numidang na Ukraine gi energy system sing target tawduna drone amasum missile samena kapsingkhre amasum Ukraine gi konong kif amasum Dnipro amasum Odessa city sing yamdrabada miyoi teret sokre hain official sing phongdokre drone amasum ballistic missile sam henban energy system sing target tawduna miyamda mai hit amasum ising phangandri hain Ukraine gi foreign minister Andriy Sibihana X the post amada phongdoki Kiev ta massive attack amada miyoni sikhi tuan building sing su aka etoi thoki haina mayor Baitali phongdoki Kiev city mayaida sieliba Dnipro river gi nakalani makta residential amasum non residency building sing animakta soki haina Kriskop na telegram da iki district amada residential building ani gi manakta drone amasum misal masesing taki city gi akoi beda pokhai gi makon khongthang yei na taki pigliba nupa masa ama masum sahi mari gi nupi masa ama yauna miyoi mari khanong pok thangba Dnipro city amasum akoi beda leiba district ta misal amasum drone attack amada soki haina regional governor Alexander Ganjana telegram na phongdoki Black Sea da kha thangba Odessa city da drone attack amada miyoe masoki infrastructure facility ama masum apartment building amaso akaiti thoki apartment building gi makha thangba mathona amada maisaki haina city gi military administration gi head Serhi Laisak na haiki city gi market singi manung amada pavilion sing mai sakhi amasum supermarket building ama akai toi thoki hainasu laisak na photo phongdoki Odessa district energy infrastructure akai toi thoki haina regional
Governor Oleg Kiperna Phongdokhi asiguma state khudingmak la loisindanaba panam thamba santigi thaurangsingda saithing ama pibani diplomacy bu serious oina launaba amasung muknaba hengatanaba Russia force tawgadabani hainasu CB hana phongdokhi la loisindanaba US ki khwaidigi noba khongthangna US na WTM duna Ukraine ki official singna Russia ki official singbu dabi tu nakhi adobo hauzik phawbra sanaki bu wari sing Ukraine ki nongpok thangba Donetsk region ki matangda mod khenabadi loisinba ngamdri haina pawgele khunsing haidi Russia na ingraba ningtham tha manung Ukraine ki energy facility singda miyeng thamduna attack sing toina tawri yum jagaisa numite Ukraine ki president Volodymyr Zelensky na US na taseng na lan asi Kalen tha phawbgi manura luisinba pamnabadi Russia da ihenba pressure piba mathau tai han sphungdokhi khulai pairaga yumai thaba su militant singi mathakte action lokhalu hauzik litana thokliba thaudok singa sigi matang utliba political majority asimak me ahum english ngani ga kungo humdodi gi tholakliba wathok asida su utpa mathau tai haina Congress MP Dr. Angomsa Bimola koizamna phongdokre ngarang kai samthung da leiba ma ki yumna pangthokpa pawgi mifam da wafam se phongdok la dur mak na hai litan gi thwaning da ba thawdok singa sida koki amasum naga gi MLA sing wari sana dun waroisin purakna ba honari basi aphaba khongthangni adubu su da leiba koki militant singna khulai pai dun lonia da ba thabak tawba madi yumai thabana singba gi thawong sing satharakli basi gi matakta lokat pham tokpa lo gi thabak sing lokat piwai ki police CRPF AR amadi atai security forcing na nongmai pai bana tan atopa miwe amatana nongmai pai ri koise satpada normal ohen basi makhata na tawhan bigano laingak lairagadi lainga amagi satna pathap inviyu hauzu iram dam sida la na si haurak padi ki India lenga na sanaba lila ne habise punamang na khangnarabani law and order mapung phana sana hangi hairaba masum yuna lenga ki makhari state lenga pu namsinduna thamaloi hairagadi Manipur police hena mapangal kankar halwai ki marak sida hauji ekoi punamang na khu sielaga leibi yamna mathok tare hairaduna koki ga naga ga dialogue tauning da kangbu masa khangdok patangai fadi ano bolenga am laklaga irang amuk haurakliba si yamna section bam thui yumai thaba lon yadi hebes lenga na khangan gada banai ki Impal da nationwide strike sagat pigi khongjang sangsilak par police ka muknakhri AITUC C2 into TUCC UTUC SKM amadi tuan Sinmi singi lup singna ngarang lebak sin matuna sangsin kiba general strike ki khongjang sokatuna Imphal gi irabat bawon nagi khongjang asu sokat pasingna protest rally satpa torak pada police na athingba pirak padigi nakal anigi marak tamuk nakhri ngarang gi khongjang asigi matang na Manipur gi trade union singi coordinating body gi chairman L Sutin Kumar na hai central trade union taragani thuina pundana ngasigi khongjang asi leibak sin matungna sangsin mani khongjang asi mai pak pagi pau mathang lakli bafam kyara train amadi flight service phawba lephi loinana kaithel dukan bank mai sangsing thingjin bagi paus lakli Manipur gi su organized unorganized central government employees singi makai digi su khongjang asi sawanaki sam kakpa dukan phamba pochei thangdok thangjin tawba amadi transporter singna su ngarangi khongjang adur saruk yakhi mayamna launariba general strike ngasigi khongjanga khenai hairaduna ngasigi khongjanga sidi workers singna masa gi sinthalep sabani apun begi oina satnaung tawbana teki bank ki employees sing su bank ta laklaga thabakti suroi duga secretariat su pen down gi khongjang sangsinga neki khongjanga sigi mapung oiba demand sing gi manungda labor law kunga mapon busutnatagi labor code mari khaktada punsin begi mayuktani thawong asina pung nipan thabak sugada bada pung taragani thu thabak songa daw reki India lenga na thabak thoram ayamba privatization tawna ba khonnarakpadi gi mayukta ngarangi khongjang sangsin khibani haikena su pawsna makhata na phongdorakli